Thawbal Police Commandona ngasi ayuk sangay yungpham Mairen Khungi akoibada laiba yumthong humdraromda thibo humbagi thabak chathabada miyoi chani yang khairom masak khangdokre. Kumbigi manungda laiba club NGO amadi CSO singi apunba loop ama oiriba Kumbi Urban Development Committee kudakna paring naina sathaduna lakba sorokta paisinduna lairiba labuki laikhom sing sengdokpagi Good Morning Kumbi gi campaign ngasa ayuk angan badagi nungthil phawbada Kumbi bazar dagina Kumbi uchan makhong phawbada chathakrai. Thawbal District Police Commando amadi Khongjom Police ke apun bakanguna Texam maning laikai da logi wangmada yen kaunara mamiyoi taret amadi yen sing phagat krai. Yen kaunaba adu laikai adu da leiba miyoi anina thawbu oiduna chatharambani hairi. Ngasa ayuk Chhattisgarh gi Chintalal Forest Area da Maoist ka CRPF Jungle Warfare Unit ki Cobra team ga khut thoknabagi thaudokta Assistant Commandant Personal Mapan asok apanang krai hairi. Laibak asta COVID-19 laisat aslagi phagalakpagi sangwang khatlakli haukiba pungja fawbada miyoi lak marfutaret lising yang khaimapan ga chatruk humpumapan yaukibaga loinana chada marfutara humdoi dasmik taruk nipan oiri.